Ngasi nungdan phongkiba kangleipa ki mairagi pause degi maruiba pau khara khangasiraga miyamda khudo tamjage Pung marigi manungda Manipur da Miyoi ahom Eshing Echou da leikhidre Any gi oina Punna Miyoi kuntragumdoi sikhre red alert lakhokre haukiba Pung marida awang nongpoke stage akamba nonglai nungsi amadi nongna maram oidina Manipur da gi Miyoi ahom yaungna Miyoi kuntragumdoi sikhre serak sida India Meteorological Department na awang nongpokta nong kana tagani amasung nungsi sikkane haina red alert lakhokre Manipur gi oina leikhidre Miyoi singasi Senapati district ke Thonglan mayada nong kana chubadagi landslide tawbadagi chai kuntraga mari suraba Miyoi ama leikhidre aduga chai humda churaba ahal amana Senapati turelda akama Eshing Iraina irak ngaduna leikhidre Imphal na electric pole thenglubada mai current chalambadagi chingduna Miyoi ama leikhidre hari Manipur gi Chief Minister Birena social media da thagalakpagi matung ina National Highway 37 Imphal Jiribam lambida leiriba maru eba thong makru bara amadi irang thong da miyam chathok chachin tawba yanaba akamba thabak pakhali irang thong ariba isingna chenthakrabasu anawba RCC bridge da miyam lan thong lanchin tawba yanaba thabak pakhali makru thong ashi Union Minister Nitinga Karina sangakhibani aduga barak thong na Prime Minister Narendra Modi na sangakhibani hari social media da Chief Minister na thagalakpa waro asina makhata na haribade Manipur da thokliba ichaw asigi damakta miyam da mating pangnabagi damakta National Disaster Response Force MDRF ki miyoi na fusaba kanggu ama Imphal da akhanaba Indian Air Force ke plane amada ngarang thunglare NDRF ki team asiga loina ahemba motor butaru ama suloina rakhe Manipur ki Chief Minister Biren Singana miyam da NDRF ki kanggu achida mating pibijuna Eshing Echou mayokna bada mating pangbuyo hana social media da thadorapa waro amada hairi Masigi mathakta Indian Army amadi Assam Rifles ki oiba rescue team ama semduna Echou gi awaba taraba miyoi singda mating pangnaba amadi rescue tawnaba thabak chapchana paikhale hana phongdokri amaramda Met Department na makhata na red alert lokthokibagi matung ina Assam gi Chief Minister Hemanta Biswa Saramana Assam state punamakta checking thorang gi thabak paikhanaba amadi Echou na soalaba mafam singda lairiba school sing shuti lokthokre amaramda Barak tampa amadi Tripura gi mafam kiyada Jingning Kaibana Maram Oiduna Rail Lambi Phongnakhidre Eshing Echou na awazai thengnanglaba praja miyamgi punsi amadi lanthum kanbagi thaba atupa matamda lengang pekhatpiu kokomi haukiba mamang sahi lising aniga subna kungahomdoi degi chingkuki narcotics kangu singna maite miyam da landaraktuna iramdama asigi praja miyam da setna khainabagi lanthum kya mang taan bagi khamthengna awazai theng mayoknari ngai chereng achida haukiba me manga asida su praja taba yaungna len yawba akamba nonglai nungsi aduda su yumkai kya amasu akai atoi thoankre asiana kaya amasu yahonkre haina Coordinating Committee on Manipur Integrity Kokomi gi Media Coordinator ki Thaupuri Bayumkhaibam Surji Kumar Kumana Press ta thodorakpa chero asina hairi chero asina makhata na hairi badi laibak thibadi hadak me kungani panleba popanume asidagi chukiba akanba nong aduna akanma monggi Eshing Echou ama tho anuna miyamgi yumkai kyamang ta ambatana tana micham miyam kham thengna wanarengai cher asida Eshing Echou asina amuk miyoi kyagi yumkai kyamang ta anbadagi Miyoi kyagi leifam safam na hendrei lanthum kyamang ta ankre hauji su miyoi kya amasu khodong thiba nangtun leire Eshing Echou asina soalebra praja miyamgi awabada kokomi na su saruk yari hari kokomi gi chero asina hai chingkuki narcotics kangu singna khangawdana darakpadagi iramda masigi praja miyam singa china awazai thingnaringai chero asida lenyaungna akamba nonglai si amadi hadak thokleba Eshing Echou sina micham miyam da awaba haptuna kham thengna awaba haibadu oire center amadi selengang athuba matamda miyeng changbiduna natural disaster na maram oiraga awachai theng panglaba praja miyam da piba yaba awa tengbang amadi phangampham thokpa chakthung athuba matamda pithokpiduna awa ana naglaba praja miyam bu tangdu laitaba punji amada hanjilaknaba thabak paikhapiyu hairi handak thokliba first flood asina chamjaraba praja miyamgi yumkai kaya ama amang ata thoanduna praja miyamgi lantum kya mang ta ankibadagi khudong thiba nanglaba praja miyam na mikap miracle nanglibasi haujik paliba lenga asina mari leinaba department singna thamoi sengna mathok pangthokadabani iramdamda nalamatik chana sembidaba asina maram oiraga khangawduna lakhiba Eshing Echou asigi ising singchempham matik chana leitabadagi asigumba khudong thiba praja miyam na nanglibani hairi chero asina hai
ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯤꯑꯣꯏꯕ ꯈꯔꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯩꯔꯤꯕ ꯏꯔꯝ ꯅꯂꯥꯁꯤꯡ ꯑꯁꯤꯒꯤ ꯂꯝ ꯀꯌꯥ ꯑꯁꯤ ꯈꯣꯞꯆꯤꯟꯗꯨꯅ ꯐꯨꯝꯖꯤꯜꯂꯛꯄꯗ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯝ ꯈꯣꯞꯆꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯥꯎꯇꯨꯅꯔꯒ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯀꯌꯥ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯐ꯭ꯔꯛ ꯑꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯋꯥ ꯆꯩꯊꯦꯡ ꯑꯁꯤ ꯐꯪꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯐ꯭ꯔꯛ ꯑꯁꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯀꯟꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯂꯩꯍꯟꯒꯗꯕꯅꯤ꯫ ꯏꯆꯥꯎ ꯑꯁꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯀꯟꯕꯒꯤ ꯊꯕꯛ ꯈꯨꯗꯛꯇ ꯄꯥꯏꯈꯠꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯂꯧꯈꯠꯄ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯁꯨ ꯊꯕꯛ ꯑꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ (NDRF)ꯁꯤꯡꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯗꯨꯅ ꯑꯊꯨꯕꯗ ꯂꯧꯊꯣꯛꯄꯤꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯏꯆꯥꯎ ꯑꯁꯤꯅ ꯑꯋꯥꯕ ꯅꯪꯂꯕ ꯃꯐꯝꯁꯤꯡꯗ ꯍꯥꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯑꯊꯨꯕꯗ ꯃꯈꯥ ꯇꯥꯕ ꯂꯥꯏꯌꯦꯡ ꯆꯠꯊꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ꯫ ꯃꯌꯨꯝ ꯃꯀꯩ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯁꯤꯡꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯑꯊꯨꯕꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤ ꯄꯤꯕꯤꯌꯨ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯗꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯇꯣꯔꯕꯥꯟꯁꯤꯡ ꯀꯥꯏꯗ꯭ꯔꯤꯉꯩ ꯃꯥꯡꯖꯧꯅꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯂꯩꯗꯨꯅ ꯁꯦꯟꯅꯕꯤꯌꯨ꯫ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯆꯦꯟꯊꯔꯛꯄ ꯐꯨꯝꯗꯤ ꯑꯃꯗꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯊꯣꯡ ꯀꯌꯥꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯊꯨꯅ ꯂꯧꯊꯣꯛꯇꯨꯅ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯁꯤꯡ ꯊꯨꯅ ꯆꯦꯟꯊꯈꯤꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ꯫ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯀꯟꯅꯕꯒꯤꯗꯃꯛ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯠꯁꯝꯅꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣ ꯅꯠꯇꯅ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡ ꯏꯁꯤꯡꯅ ꯄꯨꯡꯇꯥꯎ ꯇꯥꯎꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯂꯦꯞꯇꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥ ꯃꯈꯥ ꯇꯥꯅ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯦ꯫ ꯏꯁꯤꯡ ꯏꯆꯥꯎꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯑꯁꯤ ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯐꯝꯁꯤꯡꯅ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯁꯍꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯈꯤꯗ꯭ꯔꯦ꯫ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯂꯦꯞꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯏꯁꯤꯡ ꯊꯨꯝꯗ꯭ꯔꯤꯕ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯂꯩꯔꯤꯕ CM ꯕꯪꯒ꯭ꯂꯣ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯁꯦꯛꯃꯥꯏꯊꯣꯡ, ꯈꯥꯕꯝ ꯃꯈꯥ ꯂꯩꯀꯥꯏ, ꯈꯨꯔꯥꯏ ꯂꯥꯏꯌꯦꯡꯕꯝ ꯂꯩꯀꯥꯏꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯂꯧꯅꯝꯕ ꯀꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯏꯔꯦꯡꯒꯩ, ꯑꯆꯥꯟꯕꯤꯒꯩ, ꯈꯥꯕꯝꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯏꯁꯤꯡ ꯊꯨꯝꯂꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯥꯏꯐꯝ ꯈꯨꯅꯧ, ꯅꯥꯒꯥꯔꯥꯝ, ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯅꯣꯔꯊ AOC ꯑꯃꯗꯤ ꯀꯪꯂꯥꯒꯤ ꯃꯃꯥꯡ ꯊꯪꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯂꯧꯅꯝꯕꯥꯜꯁꯤꯡ ꯏꯁꯤꯡ ꯄꯥꯊꯣꯔꯛꯄꯗ ꯀꯪꯂꯥ ꯃꯅꯨꯡ, ꯀꯩꯇ꯭ꯔꯨꯄꯥꯠ ꯄꯔꯤꯡ, MJ ꯑꯦꯚꯦꯅ꯭ꯌꯨ, ꯏꯃꯥ ꯀꯩꯊꯦꯜ, ꯎꯔꯤꯄꯣꯛ, ꯈꯨꯌꯥꯊꯣꯡ, ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯁꯨ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯑꯃꯗꯤ ꯊꯪꯒꯥꯜ ꯀꯩꯊꯦꯜꯁꯨ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯒꯚꯔꯅꯔ ꯔꯣꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯁꯣꯃꯨꯔꯧ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏ ꯂꯝꯄꯥꯛ ꯃꯄꯥꯟ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯐꯤꯠ 15ꯃꯨꯛ ꯁꯥꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯀꯥꯏꯔꯛꯄꯗꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯡꯅꯕꯒꯤ ꯊꯕꯛ ꯃꯤꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, ꯑꯥꯔꯃꯤ, ꯑꯁꯥꯝ ꯔꯥꯏꯐꯜꯁ, NDRF, SDRF, ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ, ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLA, ꯃꯌꯥ ꯏꯝꯐꯥꯜ ACꯒꯤ MLA ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯀꯌꯥꯅ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯑꯃꯗꯤ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯇꯞꯅ ꯇꯞꯅ ꯆꯠꯊꯔꯛꯄ ꯍꯧꯔꯦ꯫ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯏꯁꯤꯡ ꯆꯥꯎꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯑꯣꯐꯤꯁ ꯀꯝꯄꯥꯎꯟꯗ ꯏꯁꯤꯡꯅ ꯄꯨꯡꯊꯨꯝ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯏꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯊꯨ ꯑꯀꯥꯏ ꯃꯩꯍꯧ ꯂꯥꯡꯄꯣꯛꯇ ꯁꯤꯖꯤꯟꯅꯒꯗꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯐꯥꯌꯔ ꯇꯦꯟꯗꯔ ꯀꯌꯥ ꯂꯣꯏꯅꯅ ꯃꯤꯅꯤ ꯇ꯭ꯔꯛ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯐꯥꯌꯔ ꯐꯥꯏꯇꯔ ꯀꯌꯥꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕꯅ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯦ꯫ ꯏꯆꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, ꯁ꯭ꯇꯦꯠ ꯔꯤꯂꯤꯐ ꯑꯦꯟꯗ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ, ꯋꯥꯇꯔ ꯔꯤꯁꯣꯔꯁꯀꯤ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔꯁꯤꯡ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯏꯁꯤꯡ ꯏꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯕꯁꯤꯡꯒꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯔꯤ ꯂꯩꯅꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯊꯩꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯤꯌꯥꯝꯅꯁꯨ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤ ꯊꯦꯡꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯊꯣꯛꯂꯛꯄꯗ ꯏꯁꯤꯡ ꯏꯆꯥꯎꯗꯒꯤ ꯀꯟꯕꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯕꯤꯗꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒꯤꯗꯃꯛ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯅꯝꯕꯔ ꯍꯥꯡꯗꯨꯅ ꯊꯝꯂꯩ꯫ ꯅꯝꯕꯔꯁꯤꯡ ꯑꯗꯨꯗꯤ ꯂꯦꯟꯂꯥꯏꯟ ꯅꯝꯕꯔ 038524502114 ꯑꯃꯗꯤ
ꯃꯣꯕꯥꯏꯜ ꯅꯝꯕꯔ 6009030422ꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯅꯤ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯐꯣꯟ ꯇꯧꯕꯤꯔꯛꯅꯕꯁꯨ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯦꯁꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯏꯁꯇꯦꯠ ꯑꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤꯗꯃꯛ ꯌꯦꯡꯂꯒ ꯏꯁꯇꯦꯠ ꯔꯤꯂꯤꯐ ꯑꯦꯟ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯊꯨ ꯑꯀꯥꯏꯒꯤ ꯄꯥꯎ ꯄꯤꯅꯕꯒꯤꯗꯃꯛ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯁꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯁꯤꯡꯒꯤ ꯅꯝꯕꯔꯗꯤ ꯏꯁꯇꯦꯠ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯁꯦꯟꯇꯔꯒꯤ ꯑꯣꯏꯅ ꯇꯣꯜ ꯐ꯭ꯔꯤ ꯅꯝꯕꯔ 1070 ꯑꯃꯗꯤ ꯂꯦꯟꯂꯥꯏꯟ ꯅꯝꯕꯔ 038524434441ꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯃꯥꯔꯖꯦꯟꯁꯤ ꯔꯦꯁꯄꯣꯟꯁ ꯁꯄꯣꯔꯠ 16ꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 112ꯗ ꯄꯥꯎ ꯄꯤꯕꯤꯔꯛꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯣꯏ ꯅ꯭ꯌꯨꯃꯥꯏꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯏꯁꯤꯡ ꯏꯆꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯗꯥꯏꯔꯦꯛ ꯀꯝꯄ꯭ꯂꯦꯟꯁꯤꯡ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯃꯤꯌꯥꯝꯅ ꯇꯧꯔꯛꯅꯕ ꯅꯝꯕꯔ ꯈꯪꯍꯜꯂꯛꯂꯤ꯫ ꯅꯝꯕꯔꯁꯤꯡ ꯑꯗꯨꯗꯤ ꯂꯦꯟꯂꯥꯏꯟ ꯅꯝꯕꯔ 0385291397 ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7628803710 ꯑꯁꯤꯗ ꯈꯨꯗꯛꯇ ꯄꯥꯎ ꯄꯤꯕꯤꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫